District Health Society Thoubal na Sinduna District Level Asha Convention Pangthokkhre Thoubal wang matambada leiba CMO Office Thoubal gi complex ta ngasi pangthokkiba thoram maduda District Health Society Thoubal gi chairman su ODB DC Thoubal hana kamai IAS na atoiba mitunglen CMO Thoubal gi Dr. Y Nokul thoramna mapu District Family Welfare Officer Thoubal Dr. KS Trustee District H Control Officer Thoubal Dr. Y Bizender District Nodal Officer NPNCD Thoubal Dr. M Bikramjit amadi District Malaria Officer Thoubal Dr. L Lalit Kumar na akhanaba mitunglen sing oina sarukya ki thoramga mari leinana DC Thoubal hana kamain haikibada Asha worker singna health sector gidabak lawriba thodang asi aduki matik chawi Asha sing yaudrobadi health sector asi awaba ma oigani health sector asi hena phaba ama oina ba honabada Asha singna honaduna hena aphaba oina ba honabiu haina apil tawki loinana thoramadu da Thoubal district ki manungda leiriba apunba Asha worker chani ga humphutaruki manungda thoidok hendok laba Asha tara bokhan gatuna best Asha award sing ngasigi mitunglen singna yenthok tuna pukning thawat ki